ngasi numida waram phonghiba tongan tongan Manipuri chifong singa wasum thokiba thawdo wathok singdigi maru oibe I pausing khonga charaga Manipur top channel gi maikedi gi myam da share tawjaraki ahan bada myam yamnamak lebak thiba paw mani Manipur ngasi pungkun gi mari ngasi numida waram gi pung manga phukoi ba update myam punamiyoi kuntraga mapan COVID-19 positive oikre Government of Manipur COVID-19 Kamal Control Room Press Release number 388 tang taraga tere thamari ing disingani ga kun gamatoi ngasi numidara warangi pung mga fugi ba update myam puna miyoy kuntraga taruk general population na gemasu miyoy ahuma mana Central Armed Police Force tagi COVID-19 positive oiki miyoy kuntraga taru asi kunga mga amana nupani taramathoy amana nupini amasu makhoi singsi Imphal East tagi nipan Imphal West tagi taraga tare Thawbal tagi ama Bisnupur tagi mari Kaksing tagi ani Tengnopal tagi ama Susampur tagi ama Sandel tagi ama amasum Kangpokpi tagi ama ni hari makhoi gi lepham sing kantanmin zone amasum makhoi contract tracing na tawya ba darka tawa section tharang khudim lakhot kre hainasu press release na makhatare adugo ngasi su Manipur COVID-19 na miyoy amata sikide aduba apun boina sikiba miyoy masingli sahumga humdraga taruk lengdana laidi aduga COVID-19 gi naba faraktuna negative oiraktuna discharge tawkiba miyoy apun masingsi pungkun gi mari sida miyoy taraga mari ni makhoi singsi CPF tigi ani amasum home isolation gi taraga ni toini aduga hauji state sigi oiriba active case oiduna nahanduna lairiba miyoy masingsi punna miyoy samaga maudra myam yamna hengala ibni samaga maudra sigi manungsida general population dagi samaga humpuga mapane duga subnatagi central security personnel dagi di miyoy kunga mathoini aduga hauji gi oiriba recovery rate si Manipur state sigi oina 98.09% lairi hainasu press release na makhatari aduga air passengers state sida travel torokiba Apple ki tang taraga mangada Air India flight AI 713 aduga makhoi gi ron 329 makhoi singsi COVID common COVID control room phone number na 1800345381 natragana respective district surveillance officer DSO da athubada inform tabiyu so haidi amasum latest information gi matungina apun boina vaccinated tawgibsi myam lakh amaga lising mariga sahumga marfu ko tare chure yamna hengala imam vaccination tawbigi mi masing seduga par miyoi khudingma adi sai nifugi manga gi mathata leba miyoi singsi mo athubada mo gi vaccine center have the rims ta tru jinin na tragana district hospital gumba CIC gumba PIC gumba amasum select private hospital gumba da vaccinate tawbiyu hainasu additional director and spokesperson health department Manipur Dr. Khoiram Sasikumar man thadorokpa khoi amanasu makhata na phungdorakli Atopa pawamana Kabru Lephamland protected area oiba liangmai singna pami Kangpokpi subdivision gi Kabru range ta popi thari bising action lokhanaba liangmai people eastern zone state lengak ta haijakre Manipur lengak na mamang sahi gi September kunda laktuna village chief singna popi thaba to onanaba mateng pangbina ba haiki kani gi damakta loina yadaba popi ekhoi gi lam aduda environment sowale Kabru range ta popi pambi paktakna Yanthatpagi thabak phawba law enforcing agency na sathaki popi thabagi muhutta eco friendly environment ama semgatnaba laingakna hotnaribasida liangmai eastern zone gi hansing amadi maphamdugi miyoi singna mateng pangani hairi senglaba Kabru lepham land protected area oinabasu sawali popi thabasi narcotic drug and psychotropic substance act 1980 gi makhara Manipur thingi haipa pawmani Atopa pawamana laluya da BLP ba yakre Manipur gi wangbagi pawni myam sajik laibi wathok ta sinabagi case ta jail da laiba Rashtriya Janata Dal gi lusingba laluya da Jharkhand High Court na BLP khre hanagi Bihar gi chief minister asi Jharkhand city da laiba Dumka treasury dagi lupa crore 3.12 lakhthok gi case ta sinabagi jail da lairakpani lusingba si hauji Delhi gi AIMS ta masala yengbagi Lairiba Dumka case ka mari lenana BLP raba lusingbasi hospital gi release hek tawbaga mayumda halakpa yaragani hairenasu pawamana makhatana su phungdorakli makhasa tharakpoina to pamaruiba pawkhrana April 10 ga mathoida Kabru lepham kannabagi damak miyam thomjilagani Kabru wathok mari lenana Kabru lekhagi laining thau sanamahi gi laisangbu sakhangdabasingna mai tharamba yaningdaba phongdok poina isagi saktam ngaksanaba laifam len asida thasigi kunga mathoida akaknaba mising khangdana maitai singna thomjinbagi khongjang ama sangsilagani haina umanglai kanba apun malup ukalna phongdokre
ngarang Pureiromba khongnang makhongda leiba ukalgi office ta pangthokpa paumi-sing unaba mada lup asigi convener Motum Maniton Elias nganba mangang na hai Kaubru leifamlengi wathok kamari leinana Kaubru lekhada leiba leining thau sanamahi ge leisangmu ngarang sakhangdaba miyoi-singna mai thadokkiba thaudo ukalna kupna yengsinjare Maitai gi leifam amadi leisang singna kanaguma singna lona thupna landa khiba lup asina thamoi sokna nuaitaba phungdogli tawhoidaba mongna kanaguma singna sa tharakpana ukalna khangduna laithokpa ngamdre Kaubru ge leifamlen chamaga nipan asi kanba amadi aikhoigi inat pu kanjanabgidamak makhal makha kyagi khongjang singjang sinanaba thaurang leire Kaubru haibisidi aikhoigi pokpa siba masum hingbagi mari leinaba mafam amane Kaubru singda leipam thamba yadaba haibisi maitai ki saktam hakchang thawai da sathina akai ba haibu oigani sing asida ayet pa pirak pa haibisi maitai aikhoigi hingliba saktam punsida ayet pa pibane thawong asina yongna laupu tanabagi thawong satharakpani hiram sidagi ukalna su tumina laisinbagi muhutta madugi mayokta chapchana thengnanaba sem sakhibane Kaubru lekhagi laining thau sanamahi ge leifamda sakhangdabasingna mai tharam libasi laingakna thasigi taraga tere ki ehing nungai phawbagi manungda mara lerama miyoi singbu phaduna miya mamangda khangadabani hairiba miyoi sing adugi mathakta laingakna matik saba aingi serak sing pidragadi thasigi taraga mapan ningthau kaba numita lamdam sida lairiba khul singi lai haraubagi laithau khudimak leptuna yaningdabagi khongjang changsilagani numit asida Manipur natana Assam Nagaland Tripura Bangladesh na chingba mafam singda soina khundariba maitai singna numidangi pung mapan taba matamda amata oina yaningdaba kholauk sing lauragani masida su government sina tumina leragadi Imphal gi laifam amada Kaubru kananabgidama akhanaba mifam ama phamlagani aduga thasigi kunga mathoida lebak mya maraktagi isa isana Kaubru bu kandaba yade khanba miyoi sa kayana masana yana song thoraktuna laifamlen chamaga nipan asi kananabgidama Kaubru tamna thomjinanabagi khongjang changsilagani Kaubru gi singi mathakta lairiba laifam sing asi aikhoina kananabgidama maduda tawba yaba thaurang sing sile apapatagi thaudau khudimak laingakna makhatana thaunang yajagadabani masida lamdam sigi nupa nupi angang khaiduna punna sarok yaminaduna akaknaba mising khongjang aduda thamloi laifam sing kananaba thaurang sing danatani isagi asengma saktamu kanjanabidamak tongan tongan ma thaurang kiyama makhatana paikhatnaba honaragani Kaubru haibise aikhoigi lawai lempu asida ayet papirak pa haibise aikhoigi phurup asida ayet papirak pani haina ukalna logani loinana kanaguma miyoi singna social media ra pamda bo haiwata sijinaduna Comment pibigi mohota aseng bathabak oina miyamna tawbinaba honaminasi phamgadoriba mi phamasida lamdam siki miyamna laktuna masa masagi oiba moching pibiyo haikenasu pawsina makhatari makasa tarak poin oina atopa tentakpa pawamana sanaton misigi matangda miyamgi warep langla langjin losinduna thambana rims ki authority sing mihat asida senare haina miyamna warep laukre rims the MBBS ki mga suba semester tamba sanaton athopangwi misigi matangda ngasi miyamgi oiba mifam ama khurai lining tho awangba sanglena pangthoktuna warep kya lokre haina justice for sanaton athopamna thadorok pasirol amana haidi GAC convener M Loyalakpana thadorok pasirol asina hai sanaton athopamasi makhut ani matungna pullaga casualty ward siraga leramagi sathariba magistrate inquiry gi matam loiraba phawba langla langjin amata khangandaba asi haksina laubaga loinana ngasi CSO singi oiba mifam ama khurai lening thau awangba sanglenda pangthoktuna warep manga lauki warep singadudi ahanba warepta rims ka authority amadi investigating agency na tha ama haukraba phawba langla langjin losinduna thamana rims ka authority sing miat asida senare haina ngasi miyam gi mifamna laure ani subo warepta rims ki director din academic amadi hostel gi warden khudakta suspend tawgadabani ahum subda sanaton athopamgi mihut asi thijinbada FIR khudakta lokhallo mari suba warepta postmortem report mihat asiga mari lainaba investigation gi report leba miyam da khangalo aroi warepta khudakta rims ki hostel warden pharaga wangpang tawgadabani haiba warep singni amaromda atopa pawamana wakat mifam demand sing pidrabadi total shutdown tawba yauna makhal makha kya gi khongjang changsinana ba sem sare MG Narega gi khungang gi job card holders singna sukiba thabak ki sel pithoktana amadi grassroots level da laidiba pradhan jila pariyat members singi honorarium pitoktabagi mayokta ngasi Manipur State Panchayat pariyat
पोरोमपान सिंदुना पंचायत असिदा वकत मिफम फमख्रे वकत मिफम असिदा सरुक याखिबा वाइटोन ग्राम पंचायत की प्रधान पुखरंबम सुरबलाना पाउमी सिंह हाई खोंजंग सिंगरांगदगी संगसिलकपनि खोंजंग सिगा मरी लेनना इम्फाल ईस्ट डिस्ट्रिक्ट की ओइबा SIRD की कम्प्लेक्स लेरिबा कर्मचारी पुनमक थबक सुवंदना वकत मिफम फमले लोइनना मसीगी ऑफिस सोलोन सिंजरे आइखोइना डिमांड हेक पीद्रिबा फावबा खोंजंग संगसिनगनि करिगुम्बा लेंगा असिना थवोइदना लेरबदि मखल मखा क्यागी खोंजंग संगसिननबा सेमसारे मांगना हाई लेंगा असिना सथरिबा थवोंग असि ग्राम पंचायत अमसु डिस्ट्रिक्ट पंचायत असी मुथलगे हाइबगी थवोंगने लेंगा असिना MG नरेगा की सनफम मतम चाना थादोक्ते लोइनना पिख्रब मेंबर सिंगे ऑनरियम निंगथीना थादोक्ते सेल याउदना अखोइना करमना थबक तौगदरिबनो हायना हंगलदुना लेंगा असिना अथुबा मतमदा जॉब कार्ड होल्डर सिंगे खुसुमनमदी इलेक्टेड मेंबर सिंगे ऑनरियम पिथो करिगुम्बा डिमांड असि लेंगा असिना थवोइद्रबदि मणिपुरदा टोटल शटडाउन याउना मखल मखा क्यागी खोंजंग जंगसिलगनी हायना पाउसना मखा ताखि लोइसिलकपोइना म्यामना सलाई की अपडेट मचांग खतंग पिरमगे सलाई होल्डिंग प्राइवेट लिमिटेड की वाथोक मागी थमजखिबा सेलसिंग मसा मसादा हंदोकपिनबा सिनबियु नत्रबदि हयेंग तुंग फाव थाजबा लेररोय एबीआईमा सलाई होल्डिंग प्राइवेट लिमिटेड मियामना सेल थमजिलुरगा मसिगी चेयरमैन नरेंगबम समर्जिना लंदन चटखिबदगी मतम खरा थिंगलुबगा लोइना सेल थमजिलुबसिंगना सेल हंदोकपिरो हाइबो खोलाव लाउदुना लागले हिरामसिगी मतांग ngasi सलाई वुमेन डिपोजिटर ग्रुप सिंधुना मणिपुर प्रेस क्लब पांथोप पावगी मिफम अमदा ग्रुप असिगी प्रेसिडेंट अखोंगबम इवेआईमना पामुसिंग हाई सलाई होल्डिंग्स प्राइवेट लिमिटेड थाजब अमगा लोइना मागी थमजखिबा सेलसिंग मसा मसादा हंदोकपिनबा सिनबीनबा लेंगा अमदी मरी लेनबसिंगदा अपील तौरदुना मसी नत्रगदि मणिपुर की इतिहास अमुब काली तैसिनबगा मानबगा लोइना कना अमतना हयेंग तुंग फाव कैंपनी अमतदा थाजब लेररोय माना हाई कैंपनी असी इरमदमगी मीना तौबनी खन्ना यामना थाजना मियामना हुपना लैजब सेल मसागी पोट फाव योनबा यावना मही थमनखि लाइरब मियामगी वखलद मसिदगी लाकप अपिक सेंदोय खरना मसासिंगी मही मसिंग तमलगनी अवाब पुनमक मतिंग ओइरगनी हाइबगी असेटपा आशा थमखि अदुबो खंगाउदुना कुमजा इंग्लिशिंग निगा 19 की अक्टोबर था लोइरमदायदा सलाई कायरे हबा पाउतनखि डिपोजिटर पुनमक कंगाउनखि अदुबो सलाईगी BOD सिंगी माइकैदगी मतम थादुना डिपोजिटर गायदुना लाकनखि BOD न मियामगी सेल मंगहलोय हाइना कौरगा हानदगी हेन निंगबा काइनखि मसिदगी वारब डिपोजिटर सिंगना सलाई वुमेन्स डिपोजिटर ग्रुप असि सेमखिबनी हाइरेनसु पावसनसु मखाताना फोंदोरक्ली लोइसिलकपोइरा मणिपुर की वांगबदा थोकपा इंडिया की वांगबदा थोकपा पावंग तंग म्यामना हबसरमगे सही 19 खक्ता गायरिबा नुपी मसा अमा पुलिसना हाटपगी मयोक्ता US दा प्रोटेस्ट सतखरे पुलिसना सही 19 खक्ता गायरिबा आदाम तोलेदो हाटखिबगीदमक मियोय सा कया यानिंगदबा उत्तुना खोंगचत चतखरे खोंगचत अदो पुलिस ऑफिसर अमना लातिनो नुपी मसा अदुबु कापतुना हाटपगी वीडियो अदु थादोरखरबगी मतुंग नोंगमा लेरगा हौरखिबनी म्याद असिगी सयोल अनिगी ममांगदा थोखिबनी हाइदि डेमोन्स्ट्रेटर सिंगना हैंड्स अप डोंट्स अमसुम नो जस्टिस नो पीस अदुगा जस्टिस फॉर आदाम तोलेदो स्टॉप रसिस्ट पुलिस टेरर हाइबन सिंगबा प्ले कार्ड क्या पाइदुना खोंगसत अदु सतखि अमदी इंगना सिंगना लोसिनखि हाइदि मिनिट 15 मु सांगबा एरी स्टीलमैन की बॉडी कैमेरा अदुगी रिकॉर्डिंग अदुदा महाकना तोलेदोबु तानदुना कापतुना हाटखिबदु उखि तोलेदो अमा पाइखि स्टीलमैन कापतुंगैगी ममांगदा महाक खुलाई थादोक्तुना मखुत थांगतुना लैखिबनि हाइदि वीडियो अदु शिकागो अमसुम लैबगी ओइना पुलिसना रेशियल जस्टिस सतबगी इरांग लैरिङैदा थादोरखिबनि हाइना पाव अमन मखातार फोंदोरगली एंड थैंक यू।